Mayambu Kurumjari ELITETV na akhanana puthokchaba Voice of People ge anishuba tangkakta hauji thokliba irang asiga mari lenana miyamgi oiba mod kari leibage habadu amuk khangminasi suda leiriba militant singse mafam da hanjin hanbiro number 1 aduga NRC asit sana hanbiro maramdi kuki na su pamgani NRC satpa adagi na maitai na su pami naga na su pami karigino habda akoi gi national register citizen tawbasida kanana apan BP dawrige ngasi phawda si sana hanbi dire si kaigino athu bada sana hanbi re hairaga akoi gi tarang na mito miyan cha sing yaw de bida yamni ingtha tap thaba kundo laibak to oi hanbiro haibasisu akoina MP da adagina sarkar pairi ba chief minister da sarkar pairi ba council of minister da MLA sing da akoina praja amo oina appeal tawjaningi akoi maikedi ge haijaning basu akoi shanti pami amasung masigum mihat mipun khatna chainaba community gi ani gi marakta lainari ba sing ba conflict adu gi yamna chawba asing ba terrorist ki thawong man ba thawong sing ase koi punna thadok minaraga iramdam irai park sana lebak lamdam sigi punna thadok minaraga aikoi amuktang tangdu leita ba mahusa gi punsirol da amuk halaktuna shanti leiba tangdu leita ba nungsi chanana leiminaba gi adum laba sakam saklona do sagat minaba da Manipur sida leiriba kanglu furup jati punamaki achauba hamoi gi oiba contribution amasung wakano do minungsi gi mieng ado koi puneng minarasi kathok minarasi habadu su akoi gi maikedi gi thamjage kuki na thari je nimit manga ni chang na thai ba ko yum je ko ado hojik se ju icha pik pasi maga ju kalina tawde leibam japam ju khang tes da re sida lei kem de lei je kayam kuina bu lei ya do no ako yam thuna thu matam sarkar gi maikai dagi tang ta be ma pa me ba natradi sida lei di je chabam ju thak pham khang te dai di puroi bana su lei bak de langa ine na su jik nga lei di adu jik ko yum chat le yum di lei tre ka da no ko lei do je di peace hai lei na ra ji akoi peace pam tre jik thu ba matam na am ta yeng bi ra ga lei pham chap pum gyan ta nam tang yeng khan bi yo ko pa bung bi ren join hai je ning ko gyan ta na lei him bi na ram ta su nu serau napat adai di doina mak jik lam tawri mafam je jiki ine do adu su machanu pa du jik lan ka pa nong mai pa la si giri ne adu sigu mayam je su kayang kuina no koi ni yeng la ide sida lai ba si su kayang kuina lai ngam do no khoi mi na thak mi na mateng bang mayam lakwi adu tar ga ju kayang kuina pang bi ngam do no khoi gi damak ta masi maru oina furup naiba rajdi wala singa thon mani mitai na ngasi phawda Manipur da laimini ba furup singida anthana yengkhiba leite maikoi bu tongan ba akoi foreign dagi lakba miyoi amoina khankiba leite aduba ngasi Manipur da lairiba akoi gi kuki sing loinana Burma dagi sangchilakba kuki sing singa kusamnaraga mitai gi mathakta landarakliba se kaijung de su yaroi daba thabang ni kaijung de su mai pak loi loinana hai riba kuki sing jin sing asibo luching liba ransi wala sing ado mai khoi manglan kaijung de su phau roi mai khoi na khang dawdi Manipur gi apan ba sakam kanabo honaba matam da mapari lising lak na igi balidan pina ba hojik sem sadon lei maramachina Manipur gi sarkar amadi Bharat sarkar na Manipur ki sakam kahen nalaba honaba matamda ngasi Manipur da lairiba miyam digi thamoida pedaba lairiba singase mai khoina kohan ga dabani mai khoina ngasi mai khoi gi pham kol ga laibe yaba gi matam waraktre Center ki government na athuba matamda hana gi punchida tangtu laitana lainana bai tamakta hanjilakna na bai tamakta haijari asam raifan lauthok piu haina akoi imai bel mayam sigi bahut chinjaraga jamjaraba praja amoina khanganjari hauji government na hauji tangtu laita dana hingliba punsi ase hana gi punsi da hanjilakna naraba haijari nolukjari aduga akoi gi laikhidraba lan phamsida thawai thagraba athauba singi mafam dasu akoi khwaina ikai khumna bu usari se
Hꯧji lebaki lurba tanja mi tang humdagina thama khai phawa lebak asu lurba tanja sami si mina kaya yarba mai thaba kaya lanchu kaya mang ta matam se da national highway number 2 dadi Imphal Dimapur lambi thingduna thambiraga national highway 37 Imphal Jibam lambi da Chusampu da puna banena langjing achawgi jidi parking da pot mayam ama thaname masi langjing pumbagi Imphal west apun maina babi oina langjing pasoi tayel haina bok tabung khok apun ba timna pharaga pochai pharaga dili kemda thinba sakhare thindo khare khoi aduga makhada ba national highway number 2 thingbiri ba se sarkar gi magai dagi puning chingsinjari khoi asuklu na tapaka sangai leitraga champuda puna ba pot pubira misna kramba mawong da yarga pubira mi bano ha ba se lebak agam ba thau singda hangjari athuba matam da kuki mete singna nongmai kap mai te wonsa nongmai kap se lepiu aduga asam lai phanna mai te misang changar lakra ga sara phron san dana manipuri misam prajada atamnana nongmai kapa aduga ban tawjaba tamthamda gari thugai ba khogai amanga ta thom bi ba se masim tanga sarkar thingdina ba sarkar puning chingsinjari Manipur da laiba khoi chu si lauthok biu hojik tawriba sarkar asina paliba se akhoi yaninge sarkar asina paliba se yaninge aduga makhoina ngoigi phamdu da kon bata di matam amada laiba ka heloi laiba ki seba tawjage aduga punamak se akhoina loina puni habido hojik kalai chakre Mama khoi gi thamoi da tariba maisa dagi maisak miyam the makhoi udra hoje ubham thoe mai ma gi nupi angang na mafam khuding da thaina legre aduga praja khona siwa haibadudi kanana yani ga dori Manipur ki situation ji yang biraga pali sarkar sinasu athoba matam da santi purakna ba hona bi yo haidana khoi mera pai bi mayam gi makai da gi haijari aduga amarom da khoi gi hojau si chathari ba khoi kuki amasum metai gi lala se yaraga di tangdu leita ba Manipur ma oina na ba gi damakta da yaraga di khoi athoba matam da losan bi yo haidana khoi mari leina ba thoi gi makai da khoi thamjari अथुबा मतमदा मसा मसागी लेफमदा हलहन बिनबा सिंबियु अमसुंग अखोइगिदी मणिपुर सना लेबाचे इंगना चिंगना लेमिनबा पामजै अदुना इरांग थोन बिगनु सु लोकथोकपिगो समनाइबा सिंजिना कई थौरांग लखोपिरगे हौजि फावबदा तुमिना लेथोकलिबसे कइगिना अखोइ मसेन हानरो सिनरो हाइबरो अखोइजि असुकि बाति वारबा था मसिगे थाना नेफु मंगानि सुरबा फावबदा wahai macet apa tengah ngang de makai pam kola lero dia akoi meam jahatung naragan akoi ni soki kola lero nei lagi hai bro atuba matam da chuba ti jingje mapam da halan ko aduga atuba matam da santi porong na ba Manipur si da jangloi ta ba ama chen na ba hona biu pam ko na lebegi mahuta praja singge awaba singje yengaga aroi ba ma lo sanna ba hona bi drabadi akoi awaba ha pe hauji akoi Manipur gi Nyama se awaba hatana ma se sabam thabang khangre tumbam chabang khangre anaba yaure ma se da chadaba thakaba ma kai ahing yarek tana ima ibin mayam jina leirak khulakta ma se da wa ana chida ma kai ma leiriba isa jibu kanna bagi hona ba da athawa thaudang ama logdana ima ibin singse ahing kaya ma yarek tana numit ne phumangani so bawda koi hanba leitana sathari mamaduna hai ba kuki je kan mai nai ma pham da halan bigo aduga akhoi gi chu akhoi iram da ma sida ing singa santi leina kai ba Manipur sakang kai bi adana akhoi leijage Manipur da athuba matam da NRC sana hlu loina na kuki militant singa lainari ba su Manipur dagi yamna athuba matam da Manipur sarkar amandi India government na athuba matam da su se lauthokpina ba hona biu Manipur da khoigi atopa NRC sana dagadi foreigner sing sina sum henjal lakpa popi thajilpa sugumba mayam asina akhoi da khoiram khosau ba tumba ya da ba hujik lai riba sing sida foreign kai tarkani hayeng kai tarkani haibani singba khanghau dana khoi da ngha ki oiba wakhal mayam pokhan ba sugumba mayam sina leita draba praja singi yengbiraga Manipur sarkar amadi India sarkar na NRC sana halaga kuki militant singa lainari ba su ose athubu matam da handopi haiba wafam je thamjari loina na kogi Manipur gi ngamkhai se kai ba yaroi haiba wafam je sigi achet pa phire ba mago loina na akhoi gi isa da chele ba I mari khara se machine hek leiriba makai isa da holiba sor asina leptriba makai Manipur gi damakta akhoi mayok yagani haiba wafam se mayang we pham da thamjari
Manipur da leba Kalu ki irang sona nate sin kuki singsina sanga aga adugomba Manipur da narco terrorist singsina adugomba drug ki oiba mafam ama songna na adugomba factory ama linkhatna na bagi torokpa madudai saugolakpa adugomba sina leba sida sugum irang se tholai asok kuina tha ama makai pharak labada Manipur ki mafam khudimata yum mai tha ki bagi nomai kapsan bagi asi gomba thodo wathok kaya se una udraba Manipur ki sarkar tana tabi daba Indira government mase akhoi thamoi sona nungai te Indira government na Manipur bo na thai raga thame Manipur bo na to khai ba mi eng da yengi haina khoi lodaba ngamoi ba sigi thakchi yorpa matam dadi kari no haiba matam da pikharaba tha ma khai pharaba irang sibu kara mai to ro loisan ga dage haibai wakhan thambi dana tomen na sup sakta Modi ji magi private Twitter da wero kari gomba wa pham ga sigi Manipur ga pham phongdok pirak te ba mase akhoi amna thamoi sona khoi nungai te ba aduga asi gomba lo ba tanja sideida misam praja isa kayana leijaba khulai pa na khun nga na wasali ba isa kya ge thawai pontha pi gre adu so paisa di ba khusu khulai kaya du pau phagat pire operation tobina lobi re adu gomba Allah terrorist sing du tagi makhutagi di khulai lokhatre misam praja khoi dagi khun nga cheri ba khoi dagi khulai lokhat pi gre khulai si lokhat pi gre lepale tena no me kya kapsalak tena khoi bu lan thung kaya manghan ta handana sing hong chia sing nung da leiba khoi di ngasi phawda tha ma khai sumna khoi di sadre tumdre akhoi athoba matamda sarkar paibiri basingna ya athoba matamda leiriba lilik kanda leiriba lilik ke mafam kudimakta leiriba kudimak che tangdu laitana shanti oina bai damakta chenbi yo athoba matamda adu natragadi akhoi nupi mayamgi ihoktana ki civil war ama tholakani haibachidi khanbi yo chief minister na amadi Indian prime minister na khanbi gadabani aduna akhoi gi ngasi akhoi chathariba khongjang ache asidagi hen phawboda khoi jangjalakani aduna praja singna ngasi nungai tribache thamoida akhoi gi akhoi paramilitary force na makhoi singna changthalaga makhoi lakpa matamda khoi yam nungai jai makhoi laga khoi awaba puna makogani haidana khoi na khalakanda ngasi di moi changa lalaji chungnem nem daba asiba anabagi pawda taba kamna bai kabo chuglep de tise kari maram gino masi kari maram gino akhoi praja singi thamoi kari pen gane na khalibno akhoi isa mak iram damji da thoktraga ju lamdam madu da thoiba mayam jina chelaga lilu kem leriba che akhoi thamoi da jai kari gi namak tanu noinga sibau yang chan bidit bache anuna paramilitary force samba yaroi state force topi gada mani taun gada bani akhoi nga sibau thingani adu asidage hen ba khongjang kaya so sangchal lakani awana thidna nuksa marak sidai khune thokchar ibase jahakor so Manipur gi phajaba saktam kahin bidaba Manipur matam khone hingan biba amasung Manipur dagi sulok thok piba mitai jati singna wana leliba punsi ase matung no so mohna leitana ba sahi dare khuntak pai to amohna su thok tana ba ikoi imaindon mayam asina ngasidi thauna pana ngasi khongjang asida chaliba sida ko tinmirba mayam puno gilamanchu ikoi mayam na ton sinje na khone logjei karuna kan dainu khangde ba side tagi tiar gas kapsalak ba hore eko madagi ama khatagi wana tre ma ei khangdagi kapsale Sien mesdagi aigi isan no pisiga kaiga aiga last wena ta hore moi angang no pinsanim siawi moi siam thina phugi bani makhongda aduna arep kanggu na phu bani ko aduiduga angom le kai gi matsin sida chenjala kanda akoi si phone silent da loi thambe moi gi kanu gi khum akhon mayam sina khangam dare adagi di tear gas mana mayam dana khoi sor hon bongam dana handok ko phaw yaure ko adaidida thong si lonjalaga akoi som site akoi manga taru amaga pulap lay minare lay kan sida moina group oina laaga thong si kaukhai rak paneba thong kaukhai re gari long thome mapanda khamba mi gi yumbu du gi gari adagi di kaukhai raga moina sanga aga nongmayo kari yo pulap sange phamung manak tani phamung dane khoina khongyan daraga phamaga lay rise ko akhoi mari manga khatane aduga moina pawal changsala aga army da akhoi da noina nung thari be maram kari gino haibasida mana English da akhoi di yaude aduna akhoi di sei sida yums da kano torga lay bene na mana English da hari English da ngangi be wado magi meaning am ta laitre mo onda kaim khangtre aduga mana
ngang boloi pha chingai de khupa china se long na I imam ta tha bani akhoi ani hum dim ta adai da akhoi na law do basu kong ga da basu nongmai me ama pai ri bani akhoi di only sumna gi isa khatani ado kari gumba isa nupi sina imung duda mayam la jena manung da mathan da leireng khalo kari karam film da lakani ado gi duna sigi mokhoi gi yamna tamthiba nature se imphal area mayon sida bokta ado gi condition du ngama agadi Singhung singa lo jingya dagi laiba isini naw ima isa di isa isan kano sindu dadi moy karam maphyam da lakani Maya paibi sangsthan organization mayam thokpiro aduga Manipur gi lengang na ngamdragana akhoi mayam hokjarage Manipur da Pithibi gi itihas ta mayek la na ikiba ahum subam nupilan gi damakta akhoi sem thaba loijare ima idon Manipur gi maya paibi punamak Thokpi raglo aduga ngasidi akhoi punamak lan thingminarasi Kaksing Wairi Public School da leijabani akhoi gi MLA na akhoi se pisto tawbidara akhoi se leijabani haba ha ba he horopagi se adu mafam ta more ko bacha chan ko badi mai thare khole adu tawre ko ki naharon singna adu ada ha da akhoi se inda chingna kaidi akhoi khudam indari basing je nuchina na leijabani na pisto tawri akhoi se haidana yam ing singna leijai adu ko khangau dana moidi singmi di roi por hondo me akhoi di pot chu hondo de aduga khangau dana hingamda akhoi se maikai bari sidagi nongmai se kapsalakdana tawrok sida mai tharak pa kholakpa dai akhoi thong sina tana ko di chenbam leijade ba thong sida ekta moi sina chenjal laga makhot masaga ji thagatana laudana khongdana khulai ji ga loidana moi je lakpa sida akhoi se pakthadana khotana khara khangjaraga akhoi se nongmai marak sida chi laga MLA gi yun sida leibane akhoi mayam ji punna moina ekta akha ma gai tagi awang mai tagi mai gai mari sida gi moina mai je tharakpa adu akhoi se numi sida mi manga taro omsu nongmai na pali moi je nupi ju yawi nupa ahum mari manga amsu nongmai na pali chi rakwa da ko adai mai tha ba sida ju akhoi ahan ani hum mai tha do ko da yaw re dum tum grem salu batam da mako khakta leirami adu khakta leirami na tawre adai akhoi je ahin ji ma ya wana leire haji thokpham de tabari na moi na mai gai mari je nga ga dum leigre ba tang kya gi wari tang kya kunipan gi ahin ji da haurakpane ba adai akhoi je MLA gi je leire moi na ek lan horom dai je moi na mai ju muthali moi na ngambai ja se adai ne som ta phangandre loina ka thapi gre adai taroga akhoi je ahin ji ma MLA gi je da ki ina ra cherong de angang hun pi yom yam ji yam ina wa wana leire ising mari am bok thak tana ahin ji ma akhoi je leire akhoi je lok thok pi ko pi ha ju phone ju phangna ta ba ne jam ta phangna ta ba adai tara leira kan ji da chinna ahin ji da ahin di pung baro ta kan ji da akhoi je sibai gadi tani hana khoi je ki na ko ta hutra si da khoi da ki na hing jong ya si da gadi si to khoi je lak pa ne ba nu se adai yung kai ama ma je tumna tangai mu ki chang di nu mi chita di thara me aduga khoi na mafam ji chang je pham lora matung da noga laga mu pulak tha gre ba moina khoi yung kai gadi dai hoba bolero lai hoba activa lai hoba MLA gi yung bang da moina ka ime am je khoi na MLA yum da chu thaisaram ba gadi khuding mo je moina paisal laga loi na mai thare thau da bo kangbu khara lai hoba jing moina pose loi na huran bi di ba hondok pi gi ba ngak pi ri BSF arbi na de ngak pi ri de hai ba moi leina kamai tai na hong de mai su thadok pi gre tum na za khre adu tu na khoi je mafam ji de chang je pham di lora ga lei kakching gi sini nau ibung ipa sing su yam na pata da to bi sa ba gi thak pa gi set pa gi khoi kai wa te ba mafam ji de khoi kai ta wat pa le te adu si hauriba ihawa sa atay karisunate ahing akoy yarek tarim isa singdu gidamakta akoy gidamakta lantheng na basaki ba mayamado no magisida lai makoy gidamakta akoy na tholak na kholaw ase central government tagta na ba gidamakta ne akoy na ngasi thokla ga lauri ba se men noina Manipur da haurak liba ihaw churak liba mairi ase churak liba makoy ado kuki su makoy Manipur da gi maro phokna lauthok piraga akoy shanti hoina leiba pame Hauji oiriba kanglaiba se thokliba iranga se achumba wail pibiu NRC khudak kasanhalu Manipur dagi kuki terrorist halan ko Manipur da tonganba administration thamba yaroi akhoi santi pami misang mikhai naidana achumba wail thamgadabani Manipur se India da march tawo matamda koi India dagi lamdo lawraga changi bana koi di Manipur isagi lamse salaga changi bane mana march tawo ki bane
Buddha Chandra matam maram maduna ko India government da ko message spinning badi Manipur se amu kana thugai biranu ama kapo beli thugai na matung da amu kana thugai biranu aduna Manipur da narco terrorism lai dipasi muthapiba deforestation ta na man pocket hari ko sin muthapiba amasung pagi Manipur se ama to na ana tunna nusi chanan lai minu chu pami ana hisana handuna ko illegal migrants in khandok tuna amu afaba leba amu hen do adun su pami Manipur da ko scheduled tribes ma maite sine chalan diraga di ko Manipur ko is policy du lai ba mayam se sis na ko schedule area se schedule wara mutung da de Manipur se support pa Manipur ni Manipur ki chief minister na tumina lai bidi ba kari maram gi no ba prime minister na tumina lai bidi ba kari maram gi no ngasi bo manong da tha ani haijala ba sidai da kuki gi su handu han ba ngamdre maitai de moina khai khai dana hatana leire ba khoi je hojik se ado isi phibam da khoi je dom lai gidra haiba atoba matam da bharat sarkar na miang changbiyo Manipur ki chief minister na miang changbiyo hoje akhoi khang ba yang ware akhoi kyam goi hingi doi no haiba se akhoi isai thanda khang ba yang ware haiba aduna matang asida ai loisanjage bharat sarkar amadi chief minister na atoba matam da waroisin purang na hona biyo hairaga ai khoi shanti pami Kangdu Masen amat ga yang kina ba pamde panama ikhoi ma amategi ipam degi masin manauni nuksina leiba pami Manipur sarkar ma Bharat sarkar athum matamda waroisan porokpiu amadi awaba taraba ima event ise mission mayum makai lejadaba punamaki awaba se karama mongda kokhan ga dege haibase athumata paikhat piu haibase ai khoi na sarkar do protest tawjari sarkar dai khon appeal kainogi repilation force ama moigi team khara la aga khoi cham cham na khoi myam lei jaba sida khangau dana rubber plate kapsalak pa tear gas kapsalak pa adagi akhoi gi gari kham dana lei riba yung kai da sugumba mayam kaino kapsan ba khochan ba mayam tawrak pa akhoi mayam je mathok morang khangdana akhoi ti hoji hoji relief camp hang duna lei ba se asona na gi damag hang duna lei jabane na hana dagi mangjong na haijaraga lei jari aduna khangau khangau da sumba thaudo ga se tholak pada akhoi mayam da suki mati akhoi thamoi du nungai ta phauduna ngasi dharana se sinjabani aying nungtin khangna matam asu koi ba je akhoi na wana honara ingai manung chida asugumba tawhoi da ba chatha ba da maung ta da ba thabak singa se amuk hanna tawbida na ba mayam gi mafam da akhoi gi kaino rapid action force maru oina akhoi gi pali ba cc camera se loi thugai birame masugumba thabak se amuk hanna tawbida na ba chatha birak ta na ba hanna haijari mayam gi mafam da Double engine ki government wariba center da ju India ki BJP ki government laiba Manipur da ju BJP ki lengak laiba asina ngasi pikraba akhoi gi adum laba ko ki militant jing asina laloba terrorist jing asina ngasi misam dan landara phawbada honorable akhoi gi union minister lamdura yengam phawbada ngasi phawbada akhoi misam praja kaya amadi nupi angang kaya amadi pikliba tungi yumbiren oigdam na kaya nongmaina kap tu militant jing na hatu iba terrorist hatu iba se yengduna lebasi yamna henmale masi tawbigano loina PM Prime Minister Narendra Modi ngasi asuk yamna Manipur da misi mina tho ba tha me hela phawda wayama da haida ba madi Manipur da lak da ba se akhoi club amadi organization Manipur miyamna akhoi oppose tawi condemn tawi atuba matam da lak biduna thoi bi irang asida solution product tangdu leita na leiba phangna ba hona view haiduna akhoi club ki mai kai de madi Manipur miyang mai kai de haijari mayam akhoi puna kanglai imagi da mutam maitai Manipur akhoi gi maitai bak singa ka gani tung da hor ba isa saro chron gi damte yumpham mut ba ya de mi gi lam da mi na akhoi gi lam je mun ba ya de yumpham mun ba ya de hai ba se akhoi phire amato ena lepaga akhoi tharu yamina chi hai ba se ai ma se hajarage hai ba thokriba thongthok singa se Manipur lainga amadi center lainga na akhoi athuba matam da koi khut thinjin birakanda ngasi tangdu laita nadana lairiba bisam miyam khoigi wariba khoigi hanigi punsi marendagi khoigi yam wana lairiba singasi amuka hana hanigi mamangi lairamba punsi marenduda yam ingna singna santi laina ba honabada khoi lainga ani magna atu matam thakap khoi paikhet pinaba haijari duga loina na khoi lamdam sida maroina palel sida matam kaya mamangdagi khoi
furup jati kaya punna khunda leta minari bam phom asida koi kanagumba furup kang amatana koi santi thugai ba yaba thabak thong amata koi tobidana ba so haijare matam mamadadi BJP sarkar sina Manipur da chawkhat lamjen ji yamna wange moina wange hariba lam chawkhat pagi ji kuki miyam singchina maitai hat para yum maitai gi yum mayam jimbai tharaga tanthok para haiba wahang jimadi taseng hangjani leiminariba khunda leita minariba furup amataga yeknaba leihandaba tangdu leita ba nungsi chanaba pamjai loinana ngasi ma ekoi Manipur da NRC jatna hanba pami haibadi ekoi yelomi singju mangjadana ba ekoi gi protect tauba NRC jatna rabadi kanano haibadu khangdo bibase yam darka lei Manipur gi government na ngasi leijaraga su leitabagum na tuminna leibasi praja gi section khuding makna pin daba phongdukli loinana tuminna leithokpagi mahutta hanagumna nungsi chanaba purakna ba hotnabada kaidobo yabage haibasi Delhi da chatlaga mi gi tarana kugi gi elected person tarana laubung amlabadi ekoi Manipur da leibase asuki matik yamna leigre aduga social media da tawoidaba ngangoidaba pungang da nganga putha thagalaga Delhi sarkar bu makhoina sumna bo hotna base ekoi yamna ningdom pomi hawbuna makhoina hawba aduga hawbuna mitai na hawbune haiba mitai haiba jati di khwai de puksen chawba Manipur gi damakta hawgiba loina ekoi gi ipa ipu hakta ju pongna bajaba si bi dikenda je ngak ase lekha tarabasu ima leba ki damta ka thoke haina thauna leba kangbuni adubu ekoi di ngasi ekoi gi jati halaga natragana atopa puru amu khunda minari bo halaga ekoi adugumba thauna phaba sake haibudi leite dabudabu militant jinga jathare ba khawong jinje pen dabadagi ngasi khuthokna rakuni tatana chatharak labadi ekoi isama bokta khuthokna bada yawrakani haibase ekoi masimadi hainingi aduna kuki gi kangbusu na khoina wakhan munna khalaga hanbam thoe hallo 100 dana ekoi su yawna adum ekoi chuna khoi ga fight tabu da abni haibase hainingi Hauzik miyam gi oiba mot mathang khangmina khrabagi tungda Voice of People gi anishuba tangkak matang asida loisinjare pungpham asimakta da channel asimakta da ahum suba tangkak ki amuk naiminarasi hojiki oinadi kainanaba yathang nijare